Khudsemgi maongda mayoknariba Thao phangdabagi awaba ase koknaba hayeng oil pump khudingmakta police amadi food and civil supply officials singna ngak shellaga Thao pihallagani haina CAFNPD Minister Leishangthem Susindro na phongdorakli state asida hojek Thao phangdabagi phibam ama mayoknariba asegi matang ngase Kurai tinsit lambida leiba Minister Susindro gi yumda pangtokpa paugi mifamda wafam asi phongdokladuna mahakna hai Howziki oina state asida LPG gi awat pakhada leidabasu petrol amasung diesel di marang kaina leide hayeng dagi oil pump singda police amadi official singna ngak shellaga Thao piba hawgadaba maramda Thao Lousillaga miyam de Yenthoktaba petrol pump singi Mathakta department na legal action Louragani Manipuri thokliba irang asiga mari leinana petrol pump singdagi Thao hantraga sel piramdana chatkibagi thodok tatana thorokpa maramna pump sing ase hangdabagi maram amasu oide Adum oinamak hayengdagi pumsing police na ngak sengadaba maramna state asagi nombada tangai fadana changba petrol kiloliter 20 miyamda mapung fana phanghanaba pump mapusing na susawat peyo amaromda hojik ase nongjutha oiba maramna national highway singda lambigi khutong chadaba kayan leibana tha amada pusilakfam thokpa LPG gi chang hantharakta banate Commercial LPG cylinder lawgadaba singna domestic cylinder lawraga sizinariba ase leplagadi domestic cylinder phangdabagi awaba ase khara makai fahanba ngamgani haina so Minister Susindro na khachana phongdokhe Ate loinamu topi raga hojiki petrol pump sidi kitang miyamna akhoigi maroina sen khaiba khopagi tawbiribe chinlaw sing namasi petrol pump sidi tawbigano adoga petrol pump sida Hoji akoi maruoina akoi hayengdagi police akoi thamani petrol pump singda aduga akoi gi food and civil supply gi department gi misu thamani aduga akoi hoji nomoda akoi na piriba list se haidi sigi petrol pump se Thao su pigre sigi petrol pump se Thao su pigre haibagi list ma akoi na media da every day gi akoi media da update torkani aduna petrol pump sing na yelam daba natragana yelu yadaba Thao dilo khraga thamjanba aduma petrol pump kyam laitaba nate mogi mathata khoi legal action lokhona nabagi adugumba khongthang sing adubok akhoi tawrakani aduna hojik lairiba fium jadi akhoi petrol pump sing tawbiribe chinnaw singi awaba du yengjaraga akhoi police thamjagani aduga akhoi staff sing thamjagani aduga akhoina petrol pump gi chinnaw sing nasu akhoida sugumba support se pibiraga akhoi petrol pump se hangbina naba leiriba thau sing adu public sing da Bibi naba ana koi haijaningi akoi da kaisu Thao gi awatpa kaisu leite ado Thao gi awatpa leitaba pose masi khusemgi sugumba Thao gi awatpa oinanaba hotnaba tawribase masimtang lepiyo nai masimtang appeal tawjaningi